आकाशवाणी इम्फाल नोलिनी देवी पाउ पजरी अहनबदा मरुइबा पाउ मणिपुर हौखिबा पुंग कुनमरीदा कोविड की अनोबा केस 4,619 थेंगनखी पॉजिटिव ओइबा मियोय 15 सिकी अनाबा 1,619 नाबा फदुना डिस्चार्ज तौखी प्रधानमंत्री ना हाइदे कोविड-19 लाइचतपु राजनीति की ओइबा वाफम ओंथोका लोइतबनी लेबाक असिदा हौजिक फावबदा कोविड की वैक्सीन डोज 1,95,50,000 हेना कापखरे भारत कोविड-19 दगी नाबा फरकपगी चांग सादा 43.3 यौरे अमसुंग लेबाकी मफम कयादा कथोकपगी कुमै ईदुल आजा ngasi पांगथोकली सरकार की फैसिलिटी सिंगदा सही तरह निपान की मथा की मियोय सिंगदा कोविड-19 की वैक्सीन लेमना कापगी कैंपेन लेबाक सिंगबा थुंगबदा सथरिबना नहा ओरिबा सिंगना वैक्सीन नची कापथोकनाबा अमदी अतै मियोय सिंग वैक्सीन कापदसु मतेंग पांगपिना भाइजरी कोविड की अकीबा लेरिबना मियामना सेक्शनबा वाटपगी थौंग सिंग तोकपिदुना यारिबा मखै युमदगी सथोक्तना लेबियो तंगाई फदना सथोक्लबदी फेस मास्क सुपियो फुट 3 की सोशल डिस्टेंसिंग थंबियो माइमिट अमदी खुसा तोइना हमदोक्तुना तरुतनाना थंबियो कोविड का मरी लेनब ई पाउसिंग अमदी मतेंगी तमक नेशनल हेल्पलाइन नंबर सिंगना 01123978046 अमसुंग 1075 नि अदुगा राज्य की हेल्पलाइन नंबर ना 0385241168 अमसुंग 180034538818 नि कोविड-19 दगी ngakthoknaba tangai phadaba chana kanglon sing ngakna chatpinaba RSS संगठन नॉर्थ ईस्ट की को इंचार्ज लेसांगथेम सुरेश ना अपील तौरतुना हाई मियामबु लेसांगथेम सुरेश सिंगोना खुरमजरी नुसिजरबा इराइचा सिंग तमथिरबा कोविड-19 लाइचतगी कंजनबगिदमक अखोय अमुक हना चेक्शनबगी फिरेब लौमिनरसी कोविड वैक्सीन सोइदना कपथोकपियु फेस मास्क सोइदना उपियु मी अमगा अमगागी मरकता फुट 3 लापना लेबियु हेल्थ सैनिटाइजर सिजनबियु हेल्थ वाश नत्रगा सापोन सिजनदुना कुत्सा छेंगना हंबियु लाइचत असिदगी ngakthoknaba लेंगांगना मतमतमगी ओइना पीबा तंगाई फदबा चना कांगलोन सिंग अखोय खुदिंगमकना ngakna चनमिनसी चेक्शन बाहायबसिना लाइचत असे चंगहनदनबगी ख्वाइदगी फरबा पांबाइनी मयामबु अमुक हन्ना खुरमजरी हौजिक मपुंगोइबा पाउ मणिपुर हौखिबा पुंग कुनमरीदा कोविड के अनोबा केस 4,619 थेंगनखी राज्य की हक्सेल विभागना ngasi नुमिदांग वरम थोकपा चेरोल अमदा हाई पुना सैंपल 6,649 टेस्ट तौबदा मियोय 4,619 पॉजिटिव ओइबा थेंगनखिबने ngasi की ओइना पॉजिटिव ओइबगी सांग सादा 13.3 नि नौना पॉजिटिव ओइखिबसिंग अदुगी मनुंगता इम्फाल वेस्ट तगी सामरी इम्फाल ईस्ट तगी 392 थौवाल तगी 140 कक्सिंग तगी 113 सुरासानपुर तगी 43 अमसुंग बिष्णुपुर तगी 38 याउरी हाइरिबा मतम असिगी मनुंगदा कोविड पॉजिटिव ओइबा मियोय 15 सिखी मसिगा लोइनाना लेना आसिदगी सिखिबा मिकी मसिंग 1,919 सुरे नौना सिखिबसिंग अदुगी मनुंगदा बिष्णुपुरदगी 3 इम्फाल वेस्टगी 3 इम्फाल ईस्ट अमसुंग थौबालदगी 2 सांडेल अमसुंग सुरासानपुरदगी अममम याउरी हौखिबा पुंग कुनमरी असिदा कोविड की अनाबा 1,619 नाबा फदुना डिस्चार्ज तौखिबगा लोइनाना नाबा फकिबा मिगी मसिंग 63,363 सुरे नाबा फरकपगी चांग सादा 43.3 ने हौजिक एक्टिव केस 10,493 लेरी नोने जिला की थंगल लोंगजांग दंगसी कोविड-19 की मास वैक्सीनेशन ड्राइव कम एडवोकेसी प्रोग्राम अमा पांगथोखरे थौरम जिदा वांगांगबदा CWC की मेंबर्स ओरिबा MLA गाइखांगमना मियामना चिंगनबा लेटना कोविड की वैक्सीन कापथोकनबा अपील तौरदुना अखोय पुमनमक मसामउ फना नुंगाइना पुना लेमिनसी हाइना अपील तौखी तोंगा थाजबिदनबा अमदि थौसादबदगी लेना असि नाहनबा तौदनबसु महाकना हाइखे असम राइफल्स की नोने बटालियन ngasi नोने जिला की तौबम खुलदा कोविड-19 की अवेयरनेस ड्राइव पांगथोखरे मदुदा मियामदा कोविड की चना कांगलोन ngakpa amadi वैक्सीन कापथोकपगी तंगाई फदबदो निंगथिना खंगनके जिला अतुकी लोंगमाई पार्ट 4 पीसलैंड दा युमयुमदा संगदोना कोविड टेस्ट तौबगी मखाताबा खुंगथांग ओइना ngasi पुना मियोय 194 कोविड टेस्ट तौखरे अदुबो पॉजिटिव ओइबा अमता यावखिते हाइरे
Manipur ki ngamkhai sahar more dasung asi COVID-19 ki awareness drive sa thakre district administration police Assam Rifles amadi more COVID-19 task force na punasin khiba thorum atita more sahar ki maru oiba lambi sing amadi kulsing da chatuna COVID-19 ki matangda miyam buning thina bhaptan ki Tokyo Olympics lising ani kunda Bharat haibasida national webinar amang ngasi pangthokre madu information amsung broadcasting mantralay ki regional outreach bureau ROB Imphal na Manipur University ki Department of Physical Education and Sports Science Department of Yoga amsung National Service Scheme NSS ka selga punasin khibani Tauram tu da wangang bada National Sports University Imphal ki din academics Professor Ramamurti Subramaniam na hai Sana khona baki lamda haitoi sing thoi ba mioi sing puthong na bagi damak sport science asi yam namak maru oi webinar edusin bagi mapung ba pandam di Tokyo Olympics sa saruk yaga tauri ba sana roi sing bo pungning thogat pa amadi makhoina ningthina sana tuna lebak asina chauthok sabak ngamhan ba haibasini webinar aduda Manipur University ke faculty members sing mahiroi sing NSS program officer sing amasung volunteer sing amadi All India Radio amasung Doordarshan gi regional news unit PIP amasung ROB awang nopok lamdam gi field outreach bureau sing amadi media gi mioi sing saruk yakhi tabiri ba pawasi akasbani Imphal dakini Pradhan Mantri Narendra Modi na ngarang numidang wadam sangsat ki sabha animaki rajniti dol pumnamaki floor luching ba singa Bharat oiriba COVID-19 ki phibam amasung laichat asida miyang gi haksel gi damak laukhali ba thabak sing leptana pau khanghanna ba wari sanakre Mifam atuda saruk yaba amasung thabak oina paikhat pada kanagadaba wafam kaya pukhalakpagi damak mahakna luching ba pumnamaku thagat pa supungdokhi mahakna hai lebaki tongan tongan ba mafam singdagi pukhatna rakpa wafam singna thausil sembada sauna mating oiri Sri Modi na hai laichat asi rajniti gi wafam ama oina lauruidabani amasung mioi ba khunai ga mari leina ba wafam ni haina khangadabani mahakna hai haukiba sahi samarom asida asigumba laichat amata mioi bana thingnadri Leibak asigi jila khudingmakta oxygen plant amamam soidana lahingani hainasu Pradhan Mantri na luching basing aduda haiki Leibak asida COVID vaccine kapagi khongjel yangsilakliba adugi matangdasu Pradhan Mantri na pautamki Miyamda khudong sataba amata thokhantana ba Kendra Sarkar na piba poktak singda yimpham oiraga jila gi thakta vaccine kapagi thorang ningthina paikhatpagi tangai phadaba adusu Sri Modi na panki Mahang hai vaccine kapa hokiba tha taruk pharaba siphawbada healthcare amasung frontline worker kayamarum hauji phawbo vaccine kap taba yauriba si nungnang ningai ne amasung rajya singna hiram asida akanba mileng changba tangai phate Leibak asida hauji phawbada covid ki vaccine dose koti nifumatoi lak yankai mari hena kap khare haukiba pung kunmari da vaccine dose lak kuntra mari lising kunmanga hena kap khi Kendra ki haksal mantralay na hai haukiba pung kunmarida COVID ki anaba mioi lising kuntra taruk jamapan humputara taret hena naba pakibaga loinana leina asita ki naba parakpagi sangsada marputara taret 10.3 taruk yaure hauji phawbada puna mioi koti ahum lak ahum hena leina asina nabadagi fakre haukiba pung kunmarida lebak asida COVID ki anaba case lising nifuni tho hena tengnaki baga loinana hauji active case ki masing lak mari lising taret lomtamak ngaide active case ki masing asi apunba positive case ki sada ama 10.3 chino ne marak asida Kendra Sarkar na hauji phawbada rajya amadi union territory singda COVID ki vaccine dose koti ni puhumdoi lak kunmanga hena pikre hauji vaccine dose lak yankai humdoi hen basu pina ba thorang tawdi Kendra ki haksal mantralay na hai lebak sin bathungmada COVID-19 ki vaccine kapagi sang hengat hanaba amadi vaccine kapagi khongjel hena yangsil hanaba honari Akasbani Imphal dagi pau tabiri Leibak asigi tungan-tungan pamapam kaya dangasi Idul Azha nataga Bakrit haina khangnaba kathokpagi kumai pangthokli COVID-19 laichat marakta leibak ki mapam kaya da masaji chingda akaknaba mi masingna saruk yahanduna laisol thoram pangthoknaki rajya kharadadi lockdown ki athingba leibadagi miyamna yum-yumda oina laisol thoram pangthoknaki Manipur da sungasi Idul Azha kumai pangthoknaki Imphal gi Pauna Bazar da leiba Sadar Bazar Jama Masjid da Maulana Ziauddin wangmayum na luchingduna Idul Azha gi laisol thoram pangthokki Maduda COVID ki SOP ngak na tin ki pamiyamda Maulana Ziauddin kumai ski matangda sandok na khanghanki Pradhan Mantri Narendra Modi na tha asigi kunmanga da sandok kadaba kaswani ki man ki ba thoramda lebak asigi amati mappa lebak ki mioi singdam haki puningi wa phungdokani masi thagi oina sandok pa radio program asigi humputara mapan subat tangkakni
Lagliba irai numitagi haugadoriba Tokyo Olympic Games asida yaugadaba Bharat ki sanaroi manungda Manipur ki sanaroi manga yauri. Makhoi ki manungda boxing da taruklak world champion oikrabi MC Mary Kom su hauji Tokyo da laituna games asigidama kanna sem sari. Hauji akhoi ki sports desk tagi ngangong kirana Tokyo da laitibi Mary Kom ga wari sananaba line da laide. Kiran. Hello Mary. Howjik se Olympic Games ki damak Tokyo da kamdong na practice tawbiri karamaina sem sari habido han boina khara haibiu. Hi tamo Kiran game village vi manungda akoi preparation tawba yaba khotpa akoi su adum tawjari laga dawriba akoi gi bout ki prepare hai batare adugi matung ina training practice adum koina phajana kanna tawri. Handak Olympic Games se Japan da COVID-19 gi laichat kanna sandoku matam oyu maramna babuk amata yauduna Olympic Games se pangthokane hana tajai hojik su Mary hoina laibiba matam da COVID laina dagi kamdong na section na laibiri habidu khara thambiu. Hoi yamna chume je COVID ki pandemic matam asida akhoi su thingna bo yaba mokhai khoi su dum thingna jari Tokyo Olympic maru hoina yamna top na Olympic amo oigadawri maramdi babok su lairoi dawri bnena only boxer ga official ga coach sing siga referee judges habitare sing siga koina Olympic si tawgadawri. Mary ki ahan ba bout si tangke adagi sanaba hobigani aduga karamba country gi opponent ka ahan boina thengna bigani. Damo aigi bout se 25 tagi hawani adubu hajingmakti draw se tawdribnena fixture se laktribnena kanaga thengna ga dawbra kanaga thengna ga dawno adu hajik phawbadi ai khangjadare. Mary Kom si miyam ne hena khangbire World Boxing Championship ta tarulak champion oikhrabi aduga thodo hendokna Bharat ki amadi Malayam gi yamna singthaningai oirabi boxer amasu oiribani Bharat ki miyoi koti chama kunthra manga aduga Manipur ki miyoi lak kunthra romna Mary Kom na handaki Tokyo Olympic Games asida sanagi takamana ma lorkani haibagi thajabaga loinana games asi khaurang na ngaiduna leinari maraga sida Mary Kom na ishagi pokna phum lamdam Manipur ki miyam da kari haibiningi ho yamna nuaije thajaba haibse asa thamjaba haibse maromdadi aigidamakdadi pressure su oijai adubu aigi taraftadi ngamni khai ai honajarake angamba makhai ai honajarakani adu aina Manipur pajada imai bel jilnau koding magta aina appeal haisira anatra request haisira aigi damakta haragadi si prayer support yamna darkar hoye mayamna aibu prayer da mateng pangbiragadi ai kanna honaraga mayamgi asa haibse ai thungba ngamningai ai honajarake tam yamna nungaijai Mary asinba kya kaithok piraga All India Radio Imphal ga mikup kharadang wari shabagi tanja pibiba handaki Olympic Games asida Mary Kom na adongi lamba kya bu maithiba piramduna soidinamaki sanagi takmanama lawbirakpo oibiu haiduna All India Radio Imphal na Manipur miyamgi mahut chinjaraga Mary Kom gi mafamda yaifa paujal pijari ai haki mai kaidagi su All India Radio amasung Manipur gi mayam bu hainingai leitana thagajari Kiran. Games asida saruk yariba Manipur gi sanaroi manga da hanagi mantri Karam Syam MLA na yaifa faujal piri maki faujal da Sri Syam na hai aikoi gi sanaroi singna jati asigi mingset purakna bagi tamak makhoi gi ngamjaba thakta soidana honarakani haibagi thajaba lei loisilakpada COVID-19 tagi ngakthokna ba face mask uppa phutaruk lapna na leiba khucha amati maimit tarutana na thamba haiba achamba thawong ahumasi ngakna chapina ba amuk khanna ningsingjari aroibada maroiba paw amuk khanna Manipur da haukiba pung kunmari da COVID ki anuba case lising ama chahung kuntare thingnaki positive oiba mioi tara manga siki anaba lising ama chupna kunthra ni thoi naba phaduna discharge tawki Pradhan Mantri na haire COVID-19 laichatpu rajniti gi oiba wafam oiheloi dabani
भारत कोविड-19 तगी नाब फरपगी चांग चादा 33.3 यौरे अमसुंग लेबाकी मफम कयादा कथोपगी कुमई इदुल अजा ngasi पांगथोकली पाउलो जरे।